Hainabale, education makes a door to bright future. Education is a way to success in life. Be educated. Be a good achiever. Masige iroinana nungairaba paujelama. Excel Coaching Center gi maikedi gi pijeri. Lakadab academic session 2023-24 gi class 12 amadi class 8 gi anoba foundation ama. Lakliba March ki tang kun humdoi digi haujaragani. Foundation course asibu yawiningba class 12 amadi class 8 tambiriba mahiroi singna. Excel Coaching Center, Lamding Liashram Leikai, opposite Kodong Popi, Sports Complex Wangzing de Lakpiduna, Akupa Marol Tanabiu. Coaching Center asina, how kibasahi singda, masak naiba satra kaya putok pangam jakri. Loinana, lakadaba chay asidasu, apaba mahiro kaya putok na nabashem shaba tawjari. Coaching Center asina pijariba, Kodong chaba singdi. Chahitara mangagi experience lairaboza singna takpitambiri. Weekly test tawduna, satra singbu improvement lehenjari. Subject kudimak tambagi Kodong chaba supijari. Exam ki damak sana rabas study material su pizari. Nupa masano pimasa singi tongan ba boarding ki kudong chaba pizari. Arapa satra singi damak school band service su thamjari. Satra singi matam ki oiba educational knowledge su pizari. Satra singi medical amadi engineering tambining labadi akhanaba class thamjari. Hariba kudong chaba singa si Excel Coaching Center degi lobby duna apaba satra ama oibada amadi konai gi apaba citizen ama oiba ngamna na bohon abada Excel Coaching Center na achauba thodang logjagani. Akopa Marol Gidamak 708-59-54421 Amadi 7005-222-527 Hariba number asida pau Paubiu Natraga Coaching Center asida lakpidu na tanabiu Loina na phone thabasu haujari Excel Coaching Center Lamding Liashram Leikai Opposite Kodong Popi Sports Complex Wangzing